Congress ki lengak halaklabadi idonaga pistok amadi separate administration demand singi political amadi administrative settlement puraknaba hotnagani hairibasi unconstitutional oiba wafam amani haina BJP na maral sirakle ngasi nitaipat chuthekta laiba BJP Manipur Pradesh ki thambal sanglenda pangthokiba paungi mifam amada BJP state unit ki spokesperson Ilangwam Johnson na haikibada handak pangthokadoriba Lok Sabha election matung karigumba Congress na lengak paraklabadi hairiba demand sing asi panghangani haina makoigi manifesto gi chapter Nipan pera mangada mayek seng na yauri Manipur gi apunbagi saktam da singnarakpa khudingmak BJP na thengnaduna lakli Congress party ki manifesto da palliba karigumba lengak paraklabadi administrative settlement ama purakani hairiba asigi marik chumba wahan thokarino administrative settlement haibasida lamgi jurisdiction da akaiba lakloi haningai leite haiki mahakna hai lamdam asida thokliba irang marakta Congress ki national leader kaya lakiba du BJP na chingnaduna lakibani adubu Congress party wakalwan ngasidi tapna mayek senglakle hainasu mahakna phongdoki BJP na chahi khara asida Manipur gi apunbagi saktam ngaknaba amadi kaidanaba hotnariba sida miyamna nungsibiduna lakliba election asida BJP gi mirep thaunaujam basantada bot thada binaba appeal chu tauki Manungda central leadership na ngasi pagto Congress ki central leadership na separate administration bureau na hai do adu ojala kind of li sindhu hani me hai dare ko adu ngasi pagda Congress ki central leadership na lama sin na akoi kuki ki separate administration manungda bureau hai is hai do de adu mo da baduna adu ki waqam le na amuk separate administration ki separate administrative settlement ma pargane hai is ki confusing hoy adu ambiguity am lega why ni adu bagoi Tauriba thabak thawong sinadi Manipur manungda tonganba separate administration ma kuki ki demand da moju yarabra kai waham se koi prajamya koi na hangi koi BJP ki side ki madu Congress na madu sedokum thogani aduna orega ki bum sidadi tasina Manipur ki oriba issue sida ajana mapum phana yema ngamda chumna ki electoral politics rajniti yo politics ki yema kanda tawba taha manba haidi Constitution से बात तो बनी है तो सरकार को बोले वो में हम ले दो गायने में है सीमा से पार्टी का मत पकड़ की मैनिफेस्टो ने वो मैनिफेस्टो से कांग्रेस की तो प्रसाद खाते बिरो थासे बिरो पंद्रह बिरो पंगाई ढाई को तो रो सांगर बा थार बा कांग्रेस की मैनिफेस्टो तो मैं ये बिरो सीधे सीधे एनआरसी की पार्टी है वैसे कांग्रेस की लीडर कोई मैं मुझे थोड़ा तना कांग्रेस की एनआरसी even Congress ki candidate odigado ba dula baba Congress support NRC support to Rahul Trida NRC amendment to the Congress job bani hai aur Congress ki leader oriba Rahul Gandhi 2018 17 18 19 2021 bhau di NRC hai se kesu natte masidi ko ki mass polarization to na ba adu ba weapon na mani